ตั้มจะโจไปนั่งนี่ด้วยให้ไหมให้chắc là như thế yeah Hi guys, ngasi제 akhoi imanaba humje sum chak che sum chana ne ba ada video sum namje na taw ne akhoi ngasi da ju hang bada ju ngai ri ko channel je myam ju subscribe dum toksilo ai ju khangmana te mi ne chana ni dum cha ri ba ne kai ai do no khang de ado sao bảo sẽ giả để hoài không xa là mang cái này cái lettuce cereal lactus đây này kari ba lactus bác chào sao vậy akhoi di sak han cha roi ba si han to ro ko hui bị đua được cái thằng à hai mình sẽ hôm gì mà làm đến giờ cái tàu để lâu rồi ai tàu cái noi tàu drum so ai mayam ki damok te ja khom chaw na pi ge se lettuce hậu đó mai đây nè mayam si pick pudi pi e ko ja khom budi chaw dre ado tin ju me ai han cha ra ge adu mayam da hawe haute do khang la ge wow ya có một cái nhiều vui vậy boiler semua hậu quên boiler nó ti ôi trời kìa cái nó nè boiler đi hậu boiler nè bi cái gì nằm nằm nè nè cái tao không mình ấy qua rồi nó hàng bay tới lâu rồi sao điกินในมูโรกินในมูโรข้าว mà lactus cái yên cả khăn nào nó lactus cái yên cả giờ cái sẽ ra cái đâu quay chúng ta cái pha cái đâu này พากี่ให้กันบ่นี่ lettuce nát tìm mình rồi lettuce chắc không chọc hơn cái đó quay ạ anh nói gì coi nó cái nó khai lại không cân đầy nhỉ mà chỉ cân đầy nào มาที่เกมนะมาที่ตั้งกันดำเนี่ย เลียมภาษาเป็นเนี่ยแบบเที่ยวที่เลียมแต่ว่า lên mấy quay nè chị mà sáng là mới mangเลยว่างcòn mang được mẹ cái con mẹ vậy có gì mẹ lên mà làm gì không được mà con nó biển tao rồi này xa cái tàu này vậy mà năm tao là thằng đứa phải xử lý với mà làm gì không được cái ai cũng không được xa gì em còn phát với mà nó này không được từ đâu với mà làm gì không được bay hình dạng họ cũng thôi cái mà cả bác giờจะปรุงไก่ฟ้าดับจันทร์không đượcอะไรมาที่เดียคนน่ะมันจะเปลี่ยนตัวcái tàu không được được cái trò này cái chỗ cái giờ mà nuôi nè dạng học sao cho tàu thì không được ไอ้ว่าเพลงจังเดียว mà nuôi nè plieng tôm thì chỉ không được cái nó không raที่หาวแต่เช่นสิ้นแหละก็ ทราบว่าถ้าคุณมาตั้งแต่ที่ บ้านนู้นก็ไม่ต้องวันนู้นทราบว่าเขาจะยุ่งโยบราณอะไรแบบว่าลอยอะไรสิแต่หายังไงชุดไอ้เลยเตจ้ะ ngon như con ô con มาตั้งข้าวมาซากเลยงั้นสิเดี๋ยวไม่มากุ้งขังเฮเอาคนน่ะว่าไงไงแต่มาร้อยเช็ดกี่เลย ยาเดรสิดิมูบังจะไปแล้วกันซักซาไปทูแต่ที่มูบังสามีหนึ่งนู้นก็ชุกจ้าจ้องเลยเช่มาทำจริงใหญ่ ai đi gần tao này mà ông có cái màn ở đâm ชอบแบบถือแมงกับมันดิ คนแบบจะมากเขาเล่าบทนู้น thôi học sang rồi mới để anh có trò rồi ให้จีจะรู้ทีละ bằng chức ta chịu hết đây đi lâu rồi nó sắp phải được nữa bạn แล้ว ฮะ เขาจะเริ่มในคน ai sắp phải được rồi đi lâu ra bây อาจารย์ ที่เราอยู่ว่าเรียนนี่จ้ะ tắm là trầu vậy nắngด้วย
ꯃꯌꯥꯝ ꯑꯁꯤ ꯅꯪꯍꯧꯔꯣꯏꯅ ꯅꯪꯍꯧꯔꯦ ꯍꯨꯛꯄꯗ ꯍꯥꯔꯦ ꯑꯃꯗꯤ ꯍꯥꯎꯈ꯭ꯔꯦꯗ ꯌꯦꯟꯁꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕ꯭ꯔꯣ ꯍꯣꯏ ꯐꯪꯉꯔꯣ ꯆꯪꯁꯤꯜꯂꯣ ꯍꯥꯎꯇꯦꯕ ꯏꯃꯥꯟꯅꯕꯤ ꯈꯟꯅꯧ ꯅꯕꯥꯅꯤ ꯈꯟꯅꯧ ꯑꯩ ꯆꯥꯍꯧꯒꯦ ꯄꯤꯒꯦ ꯇꯥꯔꯦ ꯌꯥꯗ꯭ꯔꯦ ꯍꯤꯟꯖꯥꯡ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯁꯤ ꯑꯃꯒ ꯇꯤꯜꯍꯧꯒꯤ ꯋꯥꯔꯤꯗ ꯃꯤ ꯍꯥꯠꯄ ꯁꯤ ꯑꯃꯒ ꯐꯖꯔꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯕꯀꯣ ꯑꯗꯩ ꯆꯥꯛꯁꯦ ꯈꯤꯇꯪ ꯍꯥꯞꯄꯕ ꯃꯣꯔꯣꯛꯁꯨ ꯁꯥꯗꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯝꯃꯗꯤ ꯃꯣꯔꯣꯛ ꯂꯩꯇꯕ꯭ꯔꯣ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯑꯁ ꯑꯃꯁꯦ ꯌꯥꯗ꯭ꯔꯦ ꯏꯀꯥꯏꯔꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨꯗꯤ ꯏꯀꯥꯏ ꯈꯪꯗꯦ ꯆꯥꯔꯝꯗꯥꯏꯗꯤ ꯁꯤ ꯂꯦꯇꯁꯀ ꯃꯣꯏꯒꯤꯅ ꯂꯦꯛꯇꯨꯁ ꯑꯩꯒꯤꯅ ꯂꯦꯇꯁ ꯌꯦꯟꯁꯤꯒ ꯆꯥꯛꯁꯨ ꯈꯔ ꯌꯣꯝꯃꯦ ꯃꯌꯥꯝꯗꯗꯤ ꯄꯤꯖꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩ ꯆꯥꯔꯒꯦ ꯍꯣꯔꯦꯟꯗꯣ ꯃꯥꯅ ꯅꯝꯗꯅ ꯑꯩꯁꯦ ꯕꯦꯔꯥ ꯀꯥꯍꯜꯂꯦ ꯆꯥꯛ ꯄꯤꯖꯔꯒꯦ ꯇꯧꯅꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯖꯕꯅꯦꯕ ꯏꯃꯥꯟꯅꯕꯤꯅ ꯑꯩ ꯌꯥꯗ꯭ꯔꯦ ꯀꯩ ꯉꯁꯤꯗꯤ ꯆꯥꯛ ꯑꯣꯏꯅ ꯇꯨꯝꯃꯤ ꯏꯟꯖꯥꯡ ꯇꯨꯝꯗꯦ ꯀꯩꯗꯣ ꯇꯧꯔꯤꯕꯣ ꯈꯪꯗꯦ ꯁꯤꯃꯁꯨ ꯃꯁꯥ ꯄꯤꯛꯆꯕꯩ ꯋꯥꯅꯦ ꯆꯥꯕꯗꯗꯤ ꯍꯩꯔꯥꯡꯕ ꯂꯩꯇꯕꯅꯦꯕꯣ ꯃꯣꯔꯣꯛꯁꯨ ꯁꯥꯗꯦ ꯏꯃꯥꯟꯅꯕ ꯐꯠꯇꯦ ꯍꯥꯏꯕ ꯁꯪꯒ ꯐꯠꯇꯦ ꯌꯥꯏꯀꯣ ꯑꯩ ꯍꯥꯠꯀꯦ ꯇꯧꯗꯣ ꯚꯥꯏ ꯃꯨꯛꯕꯥꯡ ꯆꯥꯃꯤꯟꯅꯕ ꯁꯤꯔꯦ ꯑꯩꯕꯨ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦꯕ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯋꯥꯔꯤ ꯈꯛꯇ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏꯁꯨ ꯈꯔ ꯑꯣꯏꯔꯦ ꯆꯥꯛ ꯆꯥꯎ ꯆꯥꯛꯀꯗꯕꯅꯦ ꯑꯩꯗꯤ ꯐꯖꯃꯟꯈ꯭ꯔꯦ ꯌꯥꯔꯦ ꯑꯩ ꯍꯦꯟꯅ ꯐꯖꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯎꯁꯤꯜꯂꯛꯏꯗꯤ ꯑꯩꯈꯣꯏ ꯆꯦ ꯅꯨꯡꯁꯤꯜꯂꯛꯑꯦ ꯇꯤꯜꯍꯧ ꯍꯥꯔꯦ ꯑꯣ ꯇꯤꯜꯍꯧ ꯍꯥꯔꯦ ꯌꯥꯗ꯭ꯔꯦ ꯒꯥꯏꯁꯤꯗꯤ ꯁꯤ ꯆꯥꯛ ꯃꯤꯁ ꯇꯧꯔꯛꯑꯦꯍꯦ ꯅꯣꯏꯁꯨ ꯀꯃꯥꯏꯅ ꯆꯥꯕꯣ ꯆꯥꯛꯂꯣ ꯆꯣ ꯅꯪ ꯑꯃꯨꯛ ꯂꯧꯆꯣ ꯅꯪ ꯉꯁꯥꯏꯗꯩ ꯊꯕꯛ ꯑꯃ ꯌꯥꯎꯗꯦ ꯅꯪ ꯁꯤꯗ ꯅꯇꯨꯒꯨꯝꯕꯁꯤ ꯊꯥꯅ ꯂꯩ ꯅꯨꯄꯤꯁꯨ ꯇꯞ ꯀꯣꯏꯁꯤꯜꯂꯒꯦ ꯑꯁ ꯕꯦꯔꯥ ꯀꯥꯕꯅꯦ ꯅꯣꯏ ꯈꯪꯗꯕꯅꯦ ꯃꯁꯛ ꯐꯖꯩ ꯎꯕ꯭ꯔꯥ ꯃꯁꯛ ꯐꯖꯕ ꯃꯁꯛ ꯐꯖꯕ ꯉꯥꯏꯈꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯃꯁꯛ ꯐꯖꯕ ꯃꯤꯁꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯅꯣꯕ ꯍꯥꯏꯗꯤ ꯃꯁꯛꯄꯨ ꯐꯖꯔꯕ ꯊꯣꯡ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯛꯑꯗꯧꯅꯤ ꯑꯩ ꯐꯖꯩ ꯆꯪꯉꯦ ꯑꯦ ꯑꯗꯨ ꯑꯣꯏꯕꯨꯗꯤ ꯃꯥꯁꯨ ꯐꯖꯕꯅꯦ ꯃꯥꯁꯨ ꯑꯗꯨꯗꯤ ꯃꯥꯁꯨ ꯊꯣꯡꯕ ꯂꯣꯏ ꯇꯧꯕꯅꯦ ꯐꯥꯒꯤ ꯇꯧꯅꯦ ꯑꯩꯈꯣꯏꯗꯤ ꯊꯤꯖꯩꯌꯦ ꯃꯁꯥ ꯀꯅꯥꯅꯣ ꯈꯣꯡꯉꯤꯗꯣ ꯁꯤꯗ ꯆꯠꯂꯣ ꯆꯥꯛ ꯄꯤꯖꯔꯒ ꯁꯨꯝ ꯆꯥꯔꯤꯅꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯆꯠꯂꯣ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯉꯁꯥꯏ ꯊꯕꯛ ꯃꯆꯥ ꯀꯦꯃꯦꯔꯥꯗꯒ ꯅꯣꯛꯁꯤꯜꯂꯦ ꯍꯥꯏꯕ ꯅꯪ ꯀꯅꯥꯅꯣ ꯏꯝꯄ꯭ꯔꯦꯁ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯆꯥꯛꯁꯤ ꯀꯦꯖꯤ 2 ꯆꯥꯀꯗꯧꯔꯦ ꯆꯧ ꯆꯥꯝꯃꯧꯗꯣ ꯉꯁꯥꯏꯗꯒꯤ ꯀꯔꯤꯝ ꯌꯥꯎꯗꯦ ꯊꯕꯛ ꯃꯅꯥ ꯑꯃ ꯌꯥꯎꯗꯦ ꯍꯥꯏꯌꯣ ꯁꯦꯛꯇꯤ ꯑꯃ ꯌꯥꯎꯗꯦ ꯅꯪꯅꯤ ꯆꯣ ꯆꯥꯔꯝꯃꯒꯦꯕ ꯆꯥꯔꯝꯃꯣꯏꯒꯦ ꯆꯠꯂꯣ ꯆꯣ ꯌꯥꯎꯁꯤꯁꯦ ꯕꯕꯥ ꯐꯒꯤꯗꯧꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗ ꯑꯩꯈꯣꯏ ꯃꯥꯟꯕ ꯑꯩ ꯍꯥꯏꯔꯣꯏ ꯚꯤꯗꯤꯑꯣ ꯏꯕꯩ ꯍꯥꯏꯗꯕꯅꯤ ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯗꯤ ꯑꯩ ꯈꯪꯒꯗꯕꯅꯤ ꯅꯥꯇꯣꯟꯁꯨ ꯃꯍꯤ ꯂꯥꯡꯉꯦ ꯆꯥꯛ ꯄꯨꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯔꯨꯁꯤꯃ ꯆꯨꯞꯄꯒꯦ ꯑꯩ ꯉꯁꯥꯏ ꯃꯪꯁꯦ ꯍꯥꯄꯛꯀꯅꯣ ꯍꯥꯏꯕꯅꯦ ꯍꯦꯛꯇ ꯌꯥꯎ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯦ ꯁꯤ ꯀꯔꯤꯒꯨꯝꯕ KFC-ꯒꯨꯝꯕ ꯑꯣꯏꯔꯝꯃꯕ ꯃꯔꯨꯁꯤ ꯑꯗꯨꯝ ꯍꯨꯟꯇꯣꯛꯑꯝꯃꯗꯧꯅꯦꯕ ꯍꯥꯏꯔꯤꯅꯦ ꯆꯥꯛ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯑꯗꯨ ꯈꯔꯗꯨ ꯆꯥꯔ ꯇꯣꯛꯑꯁꯤ ꯀꯠ ꯇꯧꯔꯣꯀꯣ ꯁꯤꯒ ꯂꯥꯏꯔꯕꯅꯤꯅꯀꯣ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯛ ꯌꯥꯝ ꯆꯥꯔꯣꯏꯗ ꯁꯤꯅ ꯔꯣꯁꯤ ꯉꯁꯤ ꯆꯥꯛ ꯌꯥꯝ ꯆꯥꯔꯣꯏ ꯈꯟꯅꯕꯅꯦꯕ ꯑꯗꯣ ꯆꯥꯛꯁꯦ ꯈꯪꯆꯥ ꯆꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯕꯥꯛ ꯁꯥꯔꯒꯅꯤ ꯑꯩꯈꯣꯏꯅꯗꯤ ꯅꯪ ꯄ꯭ꯔꯦꯡ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯃꯥꯒꯩ ꯂꯥꯛꯁꯤꯜꯂꯒ ꯑꯗꯣ ꯆꯥꯕꯗꯤ ꯅꯪ ꯂꯣꯏ ꯆꯥꯒꯦꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯅꯪ ꯆꯥꯛ ꯍꯥꯞꯇꯦ ꯍꯥꯏꯕꯅꯦ ꯐꯔꯦ ꯆꯥꯛ ꯂꯧꯔꯨꯆꯣ ꯅꯌꯨꯝꯗꯒꯤ ꯑꯁꯨꯛ ꯂꯥꯞꯅ ꯆꯠꯈꯤꯗ꯭ꯔꯥ ꯑꯃꯨꯛ ꯑꯩ ꯔꯤꯡꯗꯥꯏꯁꯤꯅ ꯏꯁꯄꯦꯛꯁꯦ ꯃꯥ ꯀꯩꯅꯣ ꯇꯧꯍꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯖꯊꯣꯛꯏꯗꯅꯦ ꯑꯁꯤ ꯂꯩꯗꯅ ꯀꯩꯗꯧꯅꯤꯀ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯃꯌꯥꯝ ꯅꯣꯛꯅꯔꯨꯀꯣ
ꯐꯖꯗꯤ ꯐꯖꯩ ꯍꯥꯏꯕ ꯑꯗꯨꯝ ꯁꯦꯡꯅ ꯊꯤꯔꯗꯤ ꯊꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯐꯖꯕꯅꯤ ꯑꯩꯒꯤ ꯑꯦꯛꯇꯤꯡ ꯎꯕꯗ ꯅꯣꯛꯄ ꯌꯥꯎꯔꯝꯃꯅꯤ ꯌꯥꯎꯔꯤ ꯎꯗ ꯅꯣꯏꯗꯨꯗ ꯁꯛꯁꯤꯒ ꯂꯩꯁꯤꯒ ꯅꯪ ꯈꯪꯉꯣꯏꯅꯦ ꯁꯤꯗꯩ ꯑꯌꯦꯡꯕ ꯃꯤ ꯌꯥꯎꯋꯦ ꯅꯪ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯂꯩꯌꯦ ꯁꯛꯇꯣ ꯐꯖꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯃꯩꯗ ꯊꯪꯕ 나돈 mahilangnya fadidi banyak fadidi dong piro ꯍꯧꯒꯠꯂꯣ ꯑꯁ ꯁꯤꯗꯤ ꯑꯉꯥꯡ ꯆꯥꯒꯗꯕꯅꯤꯅ ꯑꯩꯗꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕ ꯏꯟꯕꯅꯤꯅ ꯅꯪꯁꯦ ꯍꯥꯠꯇꯨꯔ ꯍꯥꯏꯖꯦ ꯀꯣꯂꯦꯖꯁꯦ ꯂꯣꯏꯗꯧꯔꯕꯅꯤꯀꯣ ꯑꯗꯣ ꯑꯉꯥꯡ ꯆꯥꯗꯕ ꯑꯃꯨꯛ ꯇꯧꯔꯤꯕꯅꯤꯅꯦꯀꯣ ꯍꯥꯠꯂꯣꯏꯁꯦ ꯐꯖꯅ ꯁꯦꯝꯃꯛꯈꯤꯁꯦ ꯌꯦꯡꯉꯣ ꯈꯪꯗꯦ ꯄꯪꯆꯥ ꯑꯃ ꯆꯥꯎꯍꯦ ꯃꯤ ꯑꯍꯟ ꯐꯥꯔꯕꯅꯤ ꯌꯦꯡꯉꯣ ꯆꯥꯔꯤꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯅ ꯇꯁꯦꯡꯅ ꯉꯛꯄ ꯍꯥꯏꯔꯒ ꯉꯁꯤꯐꯥꯎꯗ ꯏꯃꯥꯟꯅꯕ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯄꯗ ꯍꯤꯟꯖꯥꯡ ꯂꯦꯝꯕ ꯁꯨꯛꯂꯦꯝ ꯂꯦꯝꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯤꯟꯖꯥꯡ ꯂꯦꯝꯃꯦ ꯉꯥꯏꯍꯥꯛ ꯆꯥꯛ ꯂꯦꯝꯕꯅꯦꯕ ꯑꯗꯣ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯥꯏꯗꯣꯛꯑꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯏꯀꯥꯏ ꯊꯤꯒꯟꯕ ꯑꯃ ꯌꯥꯎꯋꯦ ꯅꯠꯇꯦ ꯂꯩꯕ ꯆꯥꯒꯟꯕ ꯑꯃ ꯌꯥꯎꯋꯤ ꯅꯤꯕꯔꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯍꯧꯒꯠꯂ ꯆꯥ ꯂꯦꯞꯄ ꯆꯥꯔ ꯐꯝꯃ ꯆꯥꯔ ꯇꯧꯕ ꯌꯥꯎꯋꯤ ꯅꯣꯏ ꯉꯝꯖꯕ꯭ꯔꯣ ꯄꯥꯜꯂ ꯃꯥꯜꯂꯦ ꯆꯥꯎ ꯍꯜꯂꯣ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯆꯦ ꯆꯥꯛ ꯊꯣꯡꯕ ꯑꯩ ꯅꯠꯇꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯌꯦꯟ ꯊꯣꯡ ꯌꯥꯝ ꯍꯩꯌꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯁꯦ ꯍꯤꯟꯖꯥꯡ ꯊꯣꯡ ꯍꯩꯕ ꯃꯤ ꯑꯃ ꯌꯥꯎꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯍꯣꯇꯦꯜ ꯐꯝꯃꯤꯕ ꯃꯤꯅꯦ ꯑꯩ ꯍꯩꯍꯦ ꯑꯩꯁꯨ ꯍꯌꯦꯡ ꯅꯪ ꯊꯣꯡꯕ ꯍꯩꯇ꯭ꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯣꯡꯕ ꯍꯩꯔꯝꯃꯣꯏ ꯑꯗꯨꯗꯤ ꯑꯗꯨꯏ ꯃꯥꯅꯦ ꯋꯥꯈꯜ ꯇꯧꯁꯦ ꯑꯩꯈꯣꯏ ꯍꯩꯌꯦꯕ ꯇꯧꯁꯤꯟꯅꯩꯅꯦꯀꯣ ꯁꯦ ꯃꯌꯨꯝꯗ ꯆꯥꯛ ꯊꯣꯡꯗꯕ ꯃꯤ ꯉꯥꯛꯇꯅꯦ ꯁꯤ ꯇꯧꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯋꯥꯔꯤꯒꯤ ꯋꯥꯅꯦ ꯍꯣꯏ ꯆꯥꯛꯄꯨꯗꯤ ꯆꯥꯛꯅ ꯊꯣꯡꯗꯦ ꯊꯣꯡ ꯃꯥ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯣ ꯃꯥꯅ ꯉꯝꯗ ꯍꯥꯏꯁꯦ. ꯉꯝꯃꯛꯇ꯭ꯔꯀꯥꯟ ꯃꯔꯩ ꯍꯣꯏ, ꯑꯗꯨ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯑꯣꯏꯔꯁꯨꯗꯣ ꯑꯁ ꯃꯁꯥꯅ ꯅꯝꯊꯨꯔꯦ ꯅꯥꯕ ꯊꯣꯡꯕ ꯁꯤꯅꯤꯁꯤ ꯌꯦꯟ ꯃꯇꯨꯝꯁꯤꯗꯤ ꯃꯊꯪ ꯀꯩ ꯆꯥꯗꯣꯏꯅꯣ ꯉꯥꯅꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯑꯃ ꯆꯥꯅꯤ ꯅꯣꯏꯗ ꯑꯩꯒꯤꯗ ꯃꯤ ꯇꯥꯔꯛꯄ ꯃꯥꯜꯂꯦ ꯑꯩ ꯉꯥꯅꯨ ꯈꯔ ꯇꯨꯝ ꯂꯩꯖꯕꯅꯦ ꯇꯥꯎꯅꯤ ꯃꯣꯏ ꯉꯥꯅꯨ ꯇꯔꯥꯄꯃꯨꯛ ꯂꯩꯔꯤꯌꯦ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯊꯣꯛꯁꯦꯅ ꯃꯊꯟ ꯍꯣꯏ ꯃꯅꯨꯡꯗꯕꯨꯗꯤ ꯇꯨꯝꯃꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯣꯏꯕ ꯍꯥꯎꯗ꯭ꯔꯤꯁꯨ ꯀꯩꯒꯤꯅꯣ ꯇꯥꯅꯤꯡꯗꯦꯗ ꯅꯥꯕꯩꯕ ꯅꯪ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯥꯎꯋꯣ ꯂꯦꯇ ꯁꯤꯎꯋꯣ ꯃꯊꯪꯗꯗꯤ ꯂꯦꯛꯇꯁ ꯌꯥꯎ ꯐꯪꯗꯕ꯭ꯔꯥ ꯈꯪꯕ ꯄꯥꯝꯕꯤ ꯀꯣꯛꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯗꯤ ꯏꯔꯣꯝꯕꯗꯤ ꯌꯥꯎꯔꯣꯏꯁꯤꯀꯣ ꯃꯊꯪ ꯃꯨꯕꯥꯜꯗ ꯈꯔ ꯌꯥꯝ ꯇꯧꯔꯛꯑꯒꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯉꯥ ꯉꯥꯛꯇ ꯄꯤꯁꯤꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯥꯛꯀꯧꯒꯦꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯀꯧꯔꯨ ꯆꯥꯗꯅꯕ ꯑꯗꯣ ꯑꯩ ꯉꯁꯤ ꯁꯥꯎꯗꯅ ꯂꯪꯈꯥꯏ ꯀꯔꯥꯏꯗꯅꯣꯝꯃ ꯑꯃ ꯆꯠꯈꯤꯗꯣꯏꯅꯣ ꯀꯣꯟꯅꯗꯦꯕ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯌꯦꯟ ꯑꯣꯏꯅ ꯆꯥ ꯇꯣꯛꯑꯦ ꯂꯪꯈꯥꯏ ꯆꯠꯈꯤꯗꯣꯏꯅꯣ ꯏ ꯀꯥꯏꯔꯦ ꯌꯥꯔꯦ ꯂꯩꯇ꯭ꯔꯦ ꯄꯪꯆꯥ ꯉꯁꯤꯁꯤꯗ ꯑꯍꯥꯟꯕ ꯌꯧꯔꯝꯅꯤꯅ ꯌꯦꯟ ꯊꯣꯡꯕꯗꯤ ꯁꯟ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯃꯌꯥꯝ ꯃꯊꯪꯗꯗꯤ ꯈꯔ ꯌꯥꯝꯂꯞ ꯇꯧꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯂꯣ ꯕꯖꯦꯠꯀꯤ ꯃꯨꯛꯕꯥꯡꯅꯤꯅ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯊꯕꯛ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯣꯏ ꯀꯩꯕꯣꯏ ꯆꯥꯃꯤꯟꯅꯔꯤꯕ ꯑꯗꯨꯅꯤ 150ꯗ ꯂꯣꯏꯁꯜꯂꯦ ꯀꯩꯅꯣ ꯉꯁꯤ ꯃꯊꯦꯜ 150ꯗ ꯃꯤ ꯇꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯗꯥꯏꯗ ꯍꯥꯏꯗꯧꯅꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯊꯝꯁ ꯑꯞ ꯅꯣꯏꯁꯨ ꯇꯧꯅꯤꯅꯦ ꯍꯣꯏ ꯅꯣꯏꯁꯨ ꯇꯧꯅꯦ ꯉꯁꯤꯗꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ